Panam Pauxi Maroi e Pauks and Kongosarga, Manipur top Senel Gimaki Gimiam Tamzagi, Ahanmada, Manipur Kanbana here and Louis have a walker on the Kompam Handok Pio Lupsing. Manipur Irang Lakshan Nabahona, but as a what Haudang River, Manipur Police Commando Singna, Kulai Tadopi Kongzang Sankshalak Pama, the Irang Si Horakpati Kulngatun Lakh Arambai Tenggol Kulngakpagi Kompam Handorak Pasi Topigano. Nakalani Gimarat Nungaina the Laravas to Manipur Kanbana here and Louis have a walker Lunda, a phaoba. Kaupuknaraga leba kanana ba makatana khona biu haina nupi lup ahum na apel torakli ngasi lampel leba nupi samas ka office lup asina lup asi yauna all Manipur tami sing mi apun balup irebak inat sanura loina sirol isalgi thoumee singa paumi sing unabagi thoramda nupi samas ki president ts ramni na phongdo kibada haukiba me ahum digi Manipur thulakhiba irang asi mitei sing muthanaba khotnarakpani haibisi lenga na khangjin biu yanadaba lairabasu amat oina yasinaba puraknaba sangdainanaba lenga na sapsaba thabak paikhatlo haina lenga ki puning singki paumi sing unaba adu sarugya khiba nupi samas ki advisor case induna Manipur gi hauzik oiribu luraba tanphamasida ka Commando Singna, Kulai Tadopai, Ima Singna, Yaninde, Manipur Kanana Tabak Tauriba Singi Marak Amana Amada Tashina Dunalerabadi, Kanana Leva Kangani Haina, Nunang Wapam Pondoki, Loinana, Tami Singmigi, President Y, Momon Layman of Fondoki Veda, Leva Liba Kanglup Anigi Marak, Noina the Valera Busu Kongpam, Hanuknaraga, Leva Kanana Bamuhana Kongtang, Lobi Uhaina, Marina Pesingi Puning Singki. Makasa tarak poina to papawon SI on kamang haukip na mitay frup to onsindro nomay kapi habi kudam laite sa minister. Manipur thoklibe irang manung mamang sahi September taraga humdiri thokiba nomay kap na bigi thawdawa mada laikhidrab Manipur police ki SI on kamang haukip na mitay frup to onsinduna nomay kapi habi kudam sangdam laite haina sa minister en bere na phongdokre. Manipur Legislative Assembly ki ngasi sathariba mifam gi wohang pohong gi matamda sugunu SG MLA ke ranjina star question namaga mari lenana hanglakpa supplementary question namagi pakhumda se minister en berena phongdokibadi MAOA ke ranjina ma ki wang hanglatuna mitai miyam na dumai kapsalakpada senai haiba miyam na hainariba amadi pauksi singda thawdo odugi matana paksana yawkraba mi eduda case panbagi mahutta S Gracia piramlibagi maram kari no haina house ki kuthangda se minister gi pukning singki Madugi pakum oina house ki lusing ba minister en berena laikhidraba Manipur police da SI oiba onkomang haukipna mitei de onsinduno nomai kapi haibigi praman phangdi police personnel ama mathok toringe da laikhidre haibigi report asida S Gracia pibne thawdu odugi matang nu su thigatli hainak thangki se minister na ma ki pakum madugi mathakta sugunu AC gi MLA keranjita mamang saigi me mari da peace committee CM lubadagi sugunu loikhibani haiba wapam phaoba phongdokhi Wapamada rek Toraduna MLA Keranzina, Punkayamagi, Kanavianaba, Ayaba Pibiu Haki. MLA Sina Peace Committee Siembadagi Sugunu Loibani have a Wapamadu, Handoka Davani Hakipagaloina, Manipurgi, Mipam Kayada, Akan Mamo, Akan Birang Torabasu, Sugunu the Peace Committee Siembadagi, Numit Kunga Marini Karigumba, Mapan Amata Toktana Lera Kivani. Matamadu Langak security Pipinava Haizarubada, Pirakidavani, Haina, House the Tamkibagaloina, Penda Pundoki. Amaromdana Arambai Tenggol amadi khulngak pasing lairambana tha tara helaglaba lana sikuki singna henjilak ngamdribani United We Stand Maitai ekoi punsinsi WhatsApp group ki thoumee sinanga si yorembam da kem tawdun lairiba Arambai Tenggol unit taraga mari ki thoumee singna sangaithel area da khulngak nabagi damak nauna sagadaba sangda kupna naba zinga tinban ani asa atak singamadi sangaithel khulbo hingnung tul numidang yarektuna khulngak riba maike dongi mera pai bi ima singda angamba selgi mateng pangre Manipur gi ngamkhai amadi saktam ngak nabegi damak khulngak liba mitei athauba singda leptana mateng panglakpi saruk ama oina ngasigi tengbang khongsada du group asigi chief advisor KK wahing bamna rusingki khongsada du group asigi senior member pangam Rajendra Rakesh Naurem wahengbam Praflo Tonjam Somorjit group asigi admin Babok Khundok Pramsu saruk yaki Khongsada duga mari laidana KK waheng bamna hakibada mamang sahigi me ahumdagi Manipur sin koki narcotics singna mitai singda atamna onsilaktun landarak liba sida sauna mairong yari bisingi manungda aikhogi Arambai Tenggol asiswamane
Arambai Tenggol ki thoumee singna mayunggi nungsiraba masin manaw mama mapa magi loinabi nupi angang singdagi iraipak kanba haibisina maru oi haiba wakhallona mang tharaga thulakliba sida aikhoina pungning thawatpasumi miyamna support cooperation piri haiduna su Arambai gi thoumee singna lepak miyamge sentiment sokadaba lo amadi miyamna yadaba thapakti kaidonungda tawroidabani tasengna mang aikhoi gi Arambai Tenggol amadi atei khulngak pasing dairamana tha tara helaglaba lalasi kuki singna henjilakpa ngamdribani hauzi Arambai Tenggol isil naw sing thaksi khaksi naina laiba ki interest ta khomang soksina thabak tawgadabani ki khongchara duru saruk yakhiba group asigi senior member Rakesh Noremna phongdokibda mitei singi Arambai haiba maming asigi manungda yauriba nationalism amadi patriotism gi wakhalona si Arambai Tenggol yaubiriba thoumee sing amadi lamdam sigi miyamna sanminaba tangai fadi adungai British ki mayokta amadi awalanda aikhoigi mitei athaubu singna sijinakiba Arambai khwaidigi maruoiba langai khulaimani maramasna anisuba sahigi tare kunthakpagi maungda sin kuki narco terrorist na satharakli lana si lanthengna na bohona bada amadi lana sibu ngamna bohona bada aikhoigi thauna faraba Arambai Tenggol gi thoumee singi ninganadaba thauna adu yamna tangai fadi hauzi oiragliba phibamasida Arambai Tenggol gi thoumee lakh amadagina lakh hum phaoba Suhanba gi tangai fadaba tanja adu oire adungai sahi tare khuntakpa matamda kasargi Chandrapurda iningthau gambir singa amadi narsinga masin mana onina Manipur lebi mitei lan misengotuna awasinga lanthingnaki amadi lan adusu mai pakhi aikhoi ipai pu singna ngaktuna thambiram liba iramda Manipur kanglai pakhi apunbigi sakdam ngamkai amadi satnabi ngaknabigi dama samgalak liba Arambai Tenggol mapangal kakat hananaba akhanaba thorang samlakpada laingana su Arambai Tenggol mapangal kakat hananaba akhanaba thorang samlakpada laingana su support tawbigadabani Arambai Tenggol gi thoumee singsu laingana ngaklau pibigadabani Arambai Tenggol amadi atei singkhong singyada khulngak libisinggi protection laingana piba ngamloidaba oiragadi iraipak iramdam kanabagi damak laingana miyamgi apamba thabak sing khudakta thabakta onthokadabani ki ngasigi tengbang khongsat aduda sumnatagi sei ini palomda ngairiba laisomba mangal sana koba thauna faraba angang amadasu angamba silgi mating pangduna maki pungning thawtki loinana Arambai unit taraga marigi commander Biswarjit kasu hauzik oiriba lan gi phibam asigi matangda khongsak loisinga pung amarum hena phaminaduna wari sanaki makhasa tharak poina to papamna CCSK gi mekedi state force amadi khulngak libasingda mating pangkhre Committee on Civil Society kanglai pak CCSK gi thoumee singna Imphal East gi lamlai kendra gi manungsana leiba buffer zone da lariba sabungko khunauda mathau toriba Manipur police gi personnel singda angamba phamung amasum mongpak mating pangkhre Tengbang khongsat aduda CCSK gi Jitendra Ningombam amasum tuan lup singi maruaiba ima sing sabungko khunaugi meira paibi yang pokpi police station gi SIS Suresna sing musuryaki Tengbang khongsat aduda sarugyaki ba CCSK gi president Jitendra Ningombam na phongdokibada mafam asida irang asina hek horakpadi gi tuan mateng kya pangduna lakhibani amasum ngasisu makhatana mafam asida laidiba state force amasum khulngak liba isil inaw singna lansu thengnaba amadi tumpham chafam khangdana laidiba asi udabagi amadi mafam asida laidiba isil inaw singna mateng khara pangbina bahairakpadigi ngasisu anirak suboina phamung amasum mampakna singba angama mateng asi pango lakani makhatana hauzik Manipur laidiba tuan lupsing civil society kayana Manipur kaibi yarui haina sangshiliba khongjang asida angamba tathok tasin taunaduna karigumba bap tanadaba lairabasu wari sanaduna angamba mating taunaduna Manipur kaibi yarui haina sangshiliba khongjang asida mai paknaba khonamina si haina supongdoki loinana sabungko khunaugi meira paibi laisrum mema kobi amanasu ngasi mifam asida isa singna lakpiduna awat apa khradang oirabasu pubiraktuna mafam asigi awabda saruk yabibegi dama hainingai leitana lakpiriba kudimakpu thagatpa phongdoki Atop Paumana Arambai Tenggol gi thoumee lakh amadagina ahum phabu Suhanba mathou tare Rakesh United We Stand Maitei koi punsin si WhatsApp group ki thoumee singna ngasi Urembam camp tawduna lairiba Arambai Tenggol unit taraga mari ki thoumee singna Sangaithil area da kul ngaknabagi damak nauna sagadaba sangda kupnaba jinga banani asa athak singamadi Sangaithil kulbu ahing nungthil numidang yarektuna kul ngaklibi maike dongi mera paibi ima singna angamba silgi mating pangkhre
Manipurgi ngamkhai amadi saktam ngangnabagidama khulngakliba mitei athaubasinda leptana mating panglakpagi saruk ama oina ngasigi tengbang khongsat adu group asigi sip advisor KK Wahengbamna lusungki khongsat aduda group asigi senior member pangamam Rajendra Rakesh Norem Wahengbam Prafulo Tonjam Somorjit group asigi admin Bobo Kundrakpam saruyaki loinana Suresh Khangembam Eloi Thoi Thanauzam Khoimu Basanta Khuraizam oina malem nganba Laisram Rocky amadi Dhanachandra Huirom singba group asigi marueba member kyana saruyaki khongsada duga mari leinana group asigi sip advisor KK Wahengbamna phongdokhibada haukiba sahigi me ahumdiki Manipur sin koki narco terrorist na mitei singda atamna onsilaktuna landarakliba sida sauna mairong yari bisingi manungda aikhoigi Arambai Tenggol so amani Arambai Tenggol ki thoumee singna mayumgi nungsiraba masun manaw sing mama mapa sing magi loinawi nupi angang singdagi irei pa kan mahabisina marui haba wakhalo na mang tharaga thulak dibasida aikhoina pung thokat pasumi miyamna support cooperation pi re haiduna su Arambai Tenggol ki thoumee singna laipak miyamgi sentiment sokadaba lo amadi miyamna yadaba thapakta kaidonungda tawridabani taseng nama aikhoigi Arambai Tenggol amadi atai khulngak basing leramana tha tara helaglaba lala si koki singna henjelakpa ngamdribani hauju Arambai Tenggol isilinaw sing thaksi khaksi nainal laipak interest khumang soksina thabak tawgadabani memna tentak na thamjaramge makasa tharak poina kanglai pak ki mairagi editorial memna thamjage aikhoigi langak loi singna Manipur kannanaba apun thaudang lawba ngamdribasi karigino ireibak Manipur tholakadaba Thabak ama hek torakpa matamda aikhoigi lengakloi oiriba MLA singna opposition amadi ruling haiba khaidana amat oina punsinduna matam san ireibak Manipur kanana blokhom thoko thaudang adu lawba ngamgadabani loinuna leibak miyamnasu lengak laidi sasan laidi haibadu tawthorakpa afaba thabakna mayek singna khanganba ngamgadabani masidana tananga sigi lenga sina aikhoigi tungi yumburel oigadoriba mirol gidamak afaba lambi amasu sembiramgadabani adubu tawpham thokpasinga si hausuk Manipur lengak sasan toriba lenga asina masak thona pangthokpa ngamdri haibisidi mayek singna taklabra haina khali karigumba Manipur lenga asida yauriba lengak loi singna marebak Manipur amadi leibak miyam thamoi singna nungsiba haibadu oiramba tarabadi hausuk Manipur thokliba kanglup aniga sathiraba irang asi hek horakpa yamna laina honaba ngamngadabani maduna tana tha tara sujulaktuna mihat mipun yum kai mei thaba miyoi kya hingna phakhraga thiba khangdana leibigi mikap miraw kona nillaba Manipur haibadu ohenmani irang asu lusinana bo honabada Manipur gi lengak sasan tawriba BJP lenga asigi lusingbu oiriba minister masayauna Bharat ki prime minister Narendra Modi unaduna lawham thokpa thaudang adu lawba ngamde masini Manipur miyamna khwaidi angakpa ama haibadu oiribasi Amaromda Chief Minister oiriba miyeshin aduki matik sole sumna tangi masagi phamgi damakta khallaga lengak sasan tawri haibadu tawthorakpa thabakna phone ulabra haibasi lebak miyamgi thamoida hausuk phaunaribani masidana tana BJP gi lenga asida yariba atai minister amadi MLA singnasu makhoi amato oina punsinduna marebak Manipur kanana bulapum thoko thaudang adu lobungamde makhoi masal marakta amaga tinaba yanadaba mot manadaba gi mowong matau adusu lebak miyamna sengna utpagum tawri maduna lenga asina ruling amadi opposition haibatu khaidana amato oina punsinduna Manipur thokliba lana su lusinanaba ngalinge matamdagi khonaba ngamdabadagi lana si thatara Sangtharakpi asoba maramam oirakpane haujisu Bharat lengana lana solution kari karamba thabak laukhalabagi haibadu Manipur miyamna mayek singna khanganba ngamde haujik mangda taduna leiriba parliament election asida BJP na mai paknabagi lalong yatuna leibaga samanare lalong asina Manipur thokliba lana solution nabagi mahutta kari su khandana laithokle haibatu takle maram aduna aikhoigi lengak loi singna Manipur thokliba sathiraba kanglup anigi lana si athupa matamna lusinanaba lawpham thokpa thaudang adu lawpham thui Ado hausa ko hindi miyam paok sumatang sa lusinjarage masumiyam puna no update ngayon si